Netanyahu Eran Lan Ashi USA ga Makhoina Maipak-E Haiba survey amagi Chada Mariphu Nithoi di YAKHIDRE Israel da pangthokpa survey amada handakta US amasung Iran na MOU ama khutyek pinakhiba adu lan loisinabagini maduda Prime Minister Benjamin Netanyahu na lan adu Makhoina Maipak-E Haina claim tauri adubu survey aduda Israel macha singi maikedagi Chada Mariphu Nithoi nadi Iran na Maipak-E Haina fongdorakli Netanyahu na maikedagi lan mayok naba amadi lalom pagthokpada matik chadaba amadi chingnaba kaya fawi haina survey aduda su yauri survey adugi report ki matung ina Israel lengak na makhoigi military maipakpagi matangda fongdorakli wafamsing aduga US amasung Iralgi lan adu loisilakpada miyamna faunariba wakal aduga yamna chauna khenaba leiri survey adu tha asigi taratare tagi kun fawbagi manungda Jerusalem da leiva Hebrew University na agam institute ka khusamnaduna miyoi lising ahunga chatuka nimfu mari gi pakhum sing changdam nakhi maduda US Iran ga yanaba aduda Netanyahu gi lengak na liba maipak pagi wafam sing adu yaningdaba ayambani survey aduda saruk yakhiba miyoi singi maraktagi Chada Mariphu Nithoi dasmik amanadi lan adu Iran na maipak pani amasung kanana hena Pangbani haina ulakani amaromda Chada Mariphu Nithoi dasmik mapandi lan asina Israel gi tungda lakadaba security gi filmda mapangal sonhalle haina mot pinarakli handaki lan aduda Iran na hena kanaba fangde haina fongdorak pasing adu Netanyahu na support ta laitaba kangbu khakta natana mahaki party right with Block aduga board piba mayamna su manaba mawongda pakhum pirakli US amasung Iralgi marakta yanaba purakhiba adu Israelgi oinadi ka hena kanaba fangde survey adugi matung ina Israelgi Prime Minister Benjamin Netanyahu na luching lengak asida thajabagi chang yamna hantharakpani mathang chahigi March thada lebak adugi Prime Minister gi mikhal pangthokadauriba adugi mangoina na Netanyahu na oinadi maning halakli bani adubu mahaksu levanda mahaki afaba khudam khara thamnaba hotnari